Welcome to my channel. Na sise ay DIY ama tawgadawbane ko sum yenge sise aigi gas stove hapakpagi cover ne bako si tawde si ma leire aduga si marker si ma use tawrani adagidi fevicol si ma use tawrani adagidi scissor adagidi si tape se darkar leirdi si tape se use tawrani aduga sise ahanbane bako Diwali da laigibane si ma use tawrani horen aina sagadabado karino haibado mayamda ucharake sigi pochai singje sijanaraga oithokpra oithoktabra haibado ai horen ucharake aina semjagadabado adudi mayam aina haibdi step by step ti utlaroyebako sembal loranganda kari pot no haibado ai ucharake oithokadra oithokoidra di khangde mayam yeng taminasiko oma kaurame sigi paper se gift yom na paper du nebako ado sisina horen magi nap decoration gi nap do yamra yenge aigi yumda leijaba pochai kharani ko aina si semjagadabse mayam sise aigi lai lat pamafam du nebako ado khoina wai sitba wai teba matamda sum makha da smain thambase thengi khopase wakhan nungai teba aduna sum nasai cardboard ke ka aduna thangat na ba kaino ma sembane icham cham nane sum ma lai gi keno mandir ke ka lai gada bu pharak ta ba ko hayeng hongdo hongjin tawba matamda hundom ba su nungai te dei di pu ba su jaga do keno tawidena duna ne si se smain leire ado hojik hayeng je Emoinu ni na lai singje fajana sengdoaga amuk ai decoration sema age ko mafam se hojikidi sumaina leire ado sida loina chara leire lai gi pochai ke ka loina adagidi duk ke ka loina sida sumaina tawra leire do ai horen amuk semjaraga ucharage cardboard ka semgi bodo to sumaina leire bako sumaina keno tawbre makhong ju pale aina sumaina dorga makha gi sengdoktri taithoke tapna sumaina leire sumaina thangatna bako makhong je keno na pan bane kam dia gi keno duna loire sida aigi lai singje sumaina thangatlaga thamme nasai aina sembado yam simple oi bane da adum aina makha da dang phi je thara thambado nungai de na ko sigi gap se khara leihan bane sumaina gap se khara leihan bane sumji gumba sitpada nungai de na sumaina thamme duk sing dusu manung si biduk kai ka sida maikhe ki ka thamme daga sigi drawer macha sidana sindur kai ka magi dia gi pati kai ka loin thamme degiti sidana thengu leire nasai phengdok chamthoki bagi ising haidri se thengu leire sidia sina Emoinu numita thanaba sumaina leire hojik ai amuk transform tawrage ko decorate tawba loire sumaina leire sigi room se dum lai ka gi type ta dum thamabane sita khaw dum khara lei ko keno gi chanupai sna poke ka kha thamme duka sumaina leire laiduk su thado e hujik nungdang wairam gi laiduk thadok pa loire thabai ngang loisan ba loire do ichanupa muk larik ta age hujik nungdang wairam adagidi ayuk ka sumaina sum duk ka manam wa wanam je wakhan nungai bane ba sumaina leire Emoinu gi pochai leiba chalu gi ge hujik kep ngai ne lakpa ada oina yengurage khoi swaida nga gi dukan amta hang dare bako adugi khara lapna chatlaga lapa hakam lakpa bunai te dursu aduna mafam amda yengurage
ꯑꯩꯈꯣꯏ ꯃꯐꯝꯗ ꯌꯧꯔꯦ ꯁꯤꯁꯦ ꯃꯩꯇꯩ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝ ꯂꯩꯌꯦ ꯃꯩꯇꯩ ꯂꯩꯀꯥꯏꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯏꯅꯦ ꯉꯥ ꯂꯩꯐꯝꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯁꯨ ꯏꯃꯣꯏꯅꯨꯒꯤ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯀꯠꯆꯔꯦ ꯄꯣꯠ ꯆꯩ ꯀꯥ ꯍꯦꯟꯅ ꯂꯥꯡꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯁꯤꯗꯁꯨ ꯑꯗꯒꯤꯗꯤ ꯆꯪꯒꯗꯕ ꯃꯆꯜ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯂꯥꯏꯗ ꯀꯠꯄ ꯌꯥꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯁꯤꯗꯗꯤ ꯄꯥꯛꯅ ꯐꯪꯗꯕꯅꯤꯅ ꯑꯗꯨꯝ ꯑꯔꯩꯕꯁꯦ ꯈꯔ ꯑꯩꯅ ꯉꯝꯖꯕ ꯑꯗꯨꯝ ꯀꯠꯆꯔꯦ ꯁꯤꯗ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯠꯆꯔꯦ ꯉꯝꯖꯕ ꯁꯤꯗ ꯍꯩ ꯂꯩꯔꯦ ꯆꯦꯡꯅꯦ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔꯁꯦ ꯉꯥ ꯂꯩꯔꯦ ꯉꯥꯁꯦ ꯄꯨꯔꯥ ꯑꯉꯧꯕꯗꯣ ꯐꯪꯗꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯀꯠꯂꯦ ꯉꯁꯤꯒꯤ ꯏꯃꯣꯏꯅꯨꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯠꯂꯦ ꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥ ꯀꯩꯀꯥꯁꯦ ꯁꯦꯝꯗꯣꯛꯑꯒ ꯊꯣꯡꯉꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯊꯣꯡꯕ ꯂꯣꯏꯔꯒ ꯏꯕꯦꯟꯒꯤ ꯑꯃꯨꯛ ꯀꯠꯆꯒꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯤꯇꯛꯅ ꯇꯧꯖꯔꯦ ꯏꯃꯣꯏꯅꯨꯁꯦ ꯂꯝꯗꯒꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯏꯁꯣꯔꯒꯤꯅꯤꯅ ꯁꯣꯏꯕ ꯌꯥꯗꯦ ꯈꯟꯅ ꯑꯔꯩ ꯑꯔꯩꯕ ꯈꯔ ꯉꯝꯖꯕ ꯈꯔ ꯁꯨꯃꯥꯏꯅ ꯀꯠꯆꯔꯕꯅꯦ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄꯗ ꯁꯤꯡꯖꯨ ꯄꯦꯀꯦꯠꯁꯦ ꯌꯥꯎꯔꯝꯃꯦ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠꯁꯤꯃ ꯌꯥꯎꯔꯛꯑꯦ ꯍꯣꯔꯦꯟ ꯁꯤꯡꯖꯨꯁꯤꯁꯨ ꯇꯣꯠꯂꯒ ꯆꯥꯅꯕ ꯆꯥꯛꯈꯨꯝꯒꯤ ꯃꯄꯥꯟꯗꯁꯨ ꯙꯨꯞ ꯃꯩꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯠꯂꯦ ꯀꯥꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯁꯨ ꯗꯤꯌꯥ ꯑꯃ ꯊꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯄꯀꯣ ꯁꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯊꯣꯛꯐꯝꯅꯦ ꯁꯤꯗꯁꯨ ꯂꯥꯏꯙꯨꯛ ꯊꯥꯡꯃꯩ ꯊꯥꯔꯦ ꯁꯤꯗ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯃꯍꯥꯗꯦꯕ ꯑꯩꯅ ꯂꯥꯠꯆꯕꯅꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯅꯦ ꯑꯗꯨ ꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯍꯥꯗꯦꯕꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯅꯥ ꯃꯍꯥꯗꯦꯕꯒꯤ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯏꯕꯦꯟꯒꯤ ꯀꯠꯅꯕ ꯁꯤꯗ ꯁꯤꯡ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯍꯧꯔꯦ ꯉꯥ ꯊꯣꯡꯅꯕꯒꯤ ꯃꯆꯜ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕ ꯍꯧꯔꯅꯤ ꯉꯥ ꯊꯣꯡꯅꯕꯒꯤ ꯃꯆꯜꯁꯤꯡꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯆꯨꯒꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯀꯨꯀꯔꯗꯅ ꯆꯝꯐꯨꯠ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯏꯕꯦꯟꯒꯤ ꯊꯥꯅꯕ ꯁꯦꯝꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯀꯣ ꯁꯤꯗꯅ ꯆꯥꯛꯈꯨꯝꯒꯤ ꯀꯠꯂꯝꯃꯦ ꯆꯝꯐꯨꯠ ꯂꯩꯔꯦ ꯉꯥꯔꯤꯡꯈꯥ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯑꯪꯒꯨꯔ ꯑꯃ ꯍꯥꯞꯄꯦ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯆꯥꯛꯈꯨꯝꯒꯤ ꯁꯨꯃꯥꯏꯅ ꯀꯠꯂꯝꯃꯦ ꯏꯕꯦꯟꯒꯤ ꯆꯥꯛ ꯊꯥꯔꯦ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯉꯥꯔꯤꯡꯈꯥ ꯌꯥꯎꯔꯦ ꯆꯝꯐꯨꯠ ꯌꯥꯎꯔꯦ ꯃꯊꯦꯜ ꯑꯍꯨꯝꯁꯤꯗꯪ ꯂꯣꯡꯉꯦ ꯏꯔꯣꯝꯕ ꯇꯧꯒꯦ ꯇꯧꯕꯗꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯠꯆꯔꯦ ꯑꯉꯝꯕ ꯈꯔ ꯑꯩꯅ ꯀꯩꯅꯣꯗ ꯃꯣꯏ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠꯄ ꯅꯨꯃꯤꯠꯇ ꯁꯨꯝ ꯀꯠꯆꯒꯦꯅ ꯑꯩꯅ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯅꯦ ꯒ꯭ꯂꯥꯁ ꯃꯆꯥꯁꯤꯅꯦ ꯄ꯭ꯂꯦꯠ ꯃꯆꯥꯅꯦ ꯂꯩꯕꯅꯦꯕ ꯑꯗꯣ ꯄ꯭ꯂꯦꯠ ꯃꯆꯥꯗꯨꯗꯤ ꯑꯩꯅ ꯂꯥꯏꯙꯨꯛ ꯊꯥꯡꯃꯩ ꯊꯥꯅꯅꯕ ꯃꯄꯥꯟꯒꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯇꯦꯡꯀꯣꯠꯀ ꯒ꯭ꯂꯥꯁ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯏꯕꯦꯟꯒꯤꯗ ꯀꯠꯆꯔꯦ